Niranjan usamna iba tungduna layranu Maitai nongsa haina iba magi mayek sei mayek se ngasi bagi pailakta laibiriba person paibiribi bagi Ramabala Devina bagi formally ngasi magi bagi Niranjan usamna iba tungduna layranu Maitai nongsa haina minthonba sei mayek se ngasi koi phonok chagadori Lonana kai khumnajari be Ramabala hari besi mayek se phonok pina bai damakta aruni nongsing jari Manipur Sakai ba aiba Niranjan Usamgi mayekta tumdun layrenu Maitai nongsa hariba koi sei mayek se Hojai Jilla Parishad ki Honorable Chairman Person Oibiribi Ramabala Devina phonok chari Niranjan usamna iba tungduna layranu Maitai nongsa haiba isai mayek asenasi ayhakna mayamna hamda phonok chari